Japro modern gisi adum sadhana gati adum loiban na roi makata la pasi akoi bisi pung just pung amaga makai su competitor humpu 60 na dissertation competition man lai pa madam moga makha dala bigada bai koi gi kai guna jari ba wangang loi sing na haja batari ten na madri na bo khom da yam jis oina ten na om si thamina ba luxury brandi ai di koi sidana tana te topa college dagi school dagi la pa ngang si chu yawi koi han ba khoba da product da doi ni na madana ina request of service kan ten na jis ko po chi thambiraga ang singi sisu koi na hala ta uni an le absolu ro na sisu pung phan ji ba ni maksi walo mi wai thoram sigi makha chatra jara koi na koi yoja apok maruki member oina le biba oja nauba yumnam na opang kitang tentang thambina ba ja som da suai koi si MFTC da state kanuki state level ki thakta musi tori ba du suai koi sensa ka doi ba aduna ni waro biya matam si khwaidagi tangba posak amani aduna ai matam mahanjaroi puna umpu khurumjaraga ai thamjagadaba asigi kunthaga ai manga surap pahiningi mari di mapung phagrabani hujik manga sangai bani kuntha manga sangakpa manipuri lona mitai lona nipan subada tangkak tan khibagi ningsing numit ase masiga mari leinana tengban mapui puroi apoko khurumjaraga tengban mapui puroi apoko masak takpirim ga lainingan ibungogi atan bu koktak ta thangkacharaga khwai taragi thawin tawjage kumna muna ya bibi yang nungsi apoko marumna sponsor toraga bitei lonbu nipan suba tangkakta sanuna ba ni lising tarlom Imphal pukhatlaga Imphal gi akoibada procession chalaga mapan kangjai bungda meeting toraga bitei lonbu nipan suba tangkakta sanna ba honagadaba ni haidana alibungo lainingba mangi mayamna thigang mangi ju haiba aduga alibungo tomso makoi amadi apoko maru ki Tausang masa puding maki bitay meruki pun nama asina thawai yauna honarga mapang kangjegumda biting tawba matamda yamba akaba amadi yamba teratomba ani se matamda teratomba si president award di ama oidana ma chalagadi soidana president yo unadana wari simapung phana sanaba ngangani haidana makoi ni thaki laibak thibadi manipuri lol haina salai bracket manung de mitei lon adanga i lon si mitei lon oibenina mitei lon bracket manung de manipuri lon haibase ngasigi mifam asina sumthok minanabagi kudong sabadu PPU haidana faitara bu kunje masi ai our knowledge na haidana te lainingangi phajakraba mitei hobom wari mitei amasung maitei gi aduga mitei karai dagi hauregi haidana singba sakok thiren da base to wa dugum laba lai ni aduna mi haurakpagi wari bum mi hauron mai haurakpagi wari bum mai hauron pareng amada sat loisalaga mitei haigadabani haibani ma sugum laba magi yamna scientific oiba literature se masi aikoi punamuna koktak ta thangalaga chalagadi aikoi malemda mitei sak takpa ngangani haibagi wakhalon da ngaujadana lainganam tapiramba kuirogi mai tongtong na king ngana kingara bada thokpa masu maigi masu aduni mahang isa se mai thui hairaga napal haibase ulak thadoga aikoi punamak laiba temban ba taibang pambada laiba thawai punamak kun sina yengba miyeng ado apo kumar ta lai haibase lai ningi magi literature da thambiramani madu kokthakta thangkatsaga ngasi tarada paus tangje ana yamna sonba misakamani
ꯂꯥꯏꯅꯤꯡꯉꯅ ꯃꯩꯇꯩꯂꯣꯟꯗ ꯏꯕꯤꯔꯝꯕꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯆꯍꯤ 94-5 ꯅꯩꯅꯖꯔꯛꯄ ꯑꯗꯨꯒ ꯑꯍꯜ ꯃꯪꯒꯤ ꯇꯣꯝꯆꯧ ꯑꯅꯤꯒꯤ ꯃꯌꯥꯏꯗ 미тэй ꯑꯔꯤꯕꯒꯤ 사ꯒꯩ 비박이 루박 만ung다 사나마이기 루박 만ung다 옐로우 마역내 이버 사나마이기 라이세 레이 하이버세 사지구 세라오건 미다 세히 따라 머리 mga 호지 파파 사나마이기 라이세 레이 하르거디 하이비로 아이 했다 포토 카플락세 아두고 포토 마얌 싱라시가 보고 머룩나 내셔널 아카이브스 타라칸다 내셔널 아카이브스기 아두고 마바 디파멘 aduna apu kumaruna tawreiba thabakse angakpagi masakni aikoina tawgdaba thabakto apu kumaruna tawbirabuki apu kumarda akoi laman tonjanjare haidana makul lonaraga rai bibiraki adugi rai do ibem nautina suina akoigi Guwahati High Court lawa Bishnupur Guwahati High Court ki branch ni Bishnupur court ta lising ani mangagi April 29 da court ki trigit pibe once they pangawadi any court amana objection jata ba haibasi tha manga taruk leiraga Supreme Court ki instruction su leidravani adu ko laibak thibedi mitei lon nungsiba mitei mai nungsiba kambu akoi kharada adu gumlaba court ki trigit piba judge adugi mayumda tawaidawa mayam ama tawbidana Manipur Press Club ta apo maruki mitay maruki alaman mayam lai masak way sing aduna press release taw na taw matamda irang thokiba press print media singa focus taw ng khide laibak thibane madugi host ko kon ngai te mitay mo ina ay mitay masani mitay wina pokseru banina mitay ipon ilan puna mga selay nga takpiramiwa Lairik singa dusu pajaru rabanina o asida paidana leire mayam puna mugdi yenthu mi khangan ni khaminna raga akoi puna mugse malemda mitei gi masau khat amadi soidana piba ngamni haibagi thajabadu leijaraga laining gi thabak thorang khuding makta sithadana subi selaga nolukna phai tarana nungsibiu lainingana hairami base mitei khapinate mana compile to biramba sako thirenda Kari hairi. Tembang bagi pakundi taibang sana pangkide pun tili marup na taibang malang ukide pang ba taibang marup ti guru ki mabini mingkai iron rupang mana kumay usi. Ako kami ni. Kam sentiment oi. Aduna. Lain ni mapautang. Biru. Lain ni mapautang ni mabadi mitai mungkin. Itay lepaku Manipur ko santiba lainuna gi sakok gilen ge aroi ba takat pe yawri bane mitay na kundari ba mapambu mitay hubang ko ni mitay hubang sa pambuhay luwai dia da sida kari mo ko kana gi sari no ay koi kamay pa hay na si ang lepa hay ba dagi hena sada ngada usiekta napida singida amata leite mitai hairabadi san khangde sagon khangde samu khangde iroi khangde yumde loibo usiek khunu phawa mitai khun aduna mitai yensin mitai naukse loima mitai panbasi leibana puya mai thato khidana mitai gi record punamak lepak maming Manipur Punjaluban mitagi mitay haiba pot kuding maki amu ko mai kum de kupsal laga pot puna mau to amat to handa bagi thabak se leipak maming Manipur ko kibedo madun mitagi ni haiba se ai khwai tara da lai ngangi ma pau tan jeri aduna ai koi isagi system kansi isagi lon mayek ina nung sisi hairabati kana mo haiba koina kai kunna ga to bus Lainingan di muna lising masama pun kontra April ki taraw hundoi koiro lamda thasu leidam sajibugi thabum numit purima numit nongmaijing numit ki yai tharba pungpam aduda apopugi pambaling dana manai terepu pamban mi khai lauraga
ꯅꯈꯣꯏ ꯇꯔꯦꯠꯅ ꯃꯤꯇꯩ ꯀꯜꯂꯛꯎ ꯅꯈꯣꯏ ꯇꯔꯦꯠꯅ ꯂꯩꯕ ꯃꯐꯝꯗ ꯑꯩꯁꯨ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯅꯤꯡꯍꯟꯅ ꯍꯥꯏꯕꯤꯔꯝꯕ ꯉꯁꯤꯗꯤ ꯆꯍꯤ 37 ꯆꯪꯁꯤꯜꯂꯛꯂꯕꯅꯤ ꯁꯤ ꯐꯥꯎꯕꯗ ꯆꯍꯤ 10 ꯑꯃ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯊꯤꯡꯕ ꯊꯝꯕꯤꯔꯒꯅꯨ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯆꯥꯎꯈꯠꯄ ꯊꯦꯡꯉꯦ ꯃꯌꯦꯛ 18 ꯃꯌꯦꯛꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒꯨꯝꯂꯕ ꯃꯌꯦꯛ 18 ꯑꯁꯤꯅ ꯏꯔꯛꯄꯗ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯣꯛꯇꯔꯦꯠ ꯑꯃꯅ 이기버도 커버도 빠르고도 이까이가 밑에 여마오이나 만이부 사라기 마에 바난 또본 남들의 홍대리 브러시고 좀이 우 이치비기 론 아양벌레 아이니 아까 하신다버나때 라이닝한 이붕원에서 하이비람이 aduga hausin matang di mitay umang lai haraupada ay tuba chamjam jage singu konjen khondan na konjen hung na ni na mapok thong na khoira yalag bo hai konjen na mapok tho ga khoira yalag ba hai base mai konjen de gi mai eksi mai hai bane to asuk fajaraba mitay gi elawli de gi lejarakpa umang lai haraupada yauri ba lairon du phawa chamjanaba ngamdragadi 론 매역 이나 시르가 아양 잡았던 놈들이요. 사나마이나 대범 미세미 한